ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯂꯦꯁꯤꯌꯥꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯏꯁꯃꯥꯏꯜ ꯑꯍꯃꯗꯅ ꯏꯕꯅꯤ꯫ ꯃꯅꯤꯄꯨꯔꯤꯗ ꯀꯨꯂꯗꯕꯖ ꯀꯣꯟꯁꯝꯅ ꯍꯟꯗꯣꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯖꯂꯦꯂꯥ ꯍꯣꯏꯅ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯇꯥꯃꯟ ꯁꯦꯟꯇꯣꯁꯥ ꯂꯩꯀꯥꯏꯗ ꯌꯨꯝ ꯍꯣꯡꯂꯛꯈꯤꯕꯒ ꯌꯨꯝꯂꯣꯟꯅꯔꯝꯂꯤꯕꯤ ꯃꯩꯂꯤꯡꯒ ꯃꯇꯥ ꯑꯣꯏꯅꯔꯛꯈꯤ꯫ ꯀ꯭ꯂꯥꯁ ꯑꯃꯠꯇꯗꯁꯨ ꯇꯝꯃꯤꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇ ꯊꯥꯅꯗꯦ꯫ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯩ, ꯀꯨꯝꯂꯛꯃꯤꯟꯅꯩ, ꯑꯍꯥꯡꯕ ꯃꯇꯝꯗ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯕꯥꯅꯤꯒꯤ ꯆꯥꯟꯅꯖꯕ ꯃꯇꯧꯁꯤꯡꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯃꯩꯂꯤꯡꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯨꯏ ꯑꯃ ꯄꯨꯔꯛꯈꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯍꯜꯂꯝꯕꯅꯤ꯫ "ꯌꯦꯡꯉꯨꯇꯨ ꯕꯦꯝ, ꯍꯨꯏꯅꯥꯎꯁꯦ ꯅꯪꯒꯤ ꯄꯨꯕꯤꯔꯛꯂꯕꯅꯤ꯫ ꯃꯁꯤꯅ ꯄꯄꯥꯒ ꯑꯩꯒꯗꯩ ꯅꯍꯥꯛꯀꯤ ꯕꯔꯊꯗꯦ ꯄ꯭ꯔꯖꯦꯟꯅꯤ꯫ ꯑꯩꯒꯤꯅꯦꯕ", ꯍꯔꯥꯎꯅ ꯈꯨꯝꯖꯩ꯫ ꯑꯗꯨꯒ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯡꯈꯠꯂꯒ ꯍꯥꯏ, "ꯅꯪꯁꯦ ꯐꯖꯩꯍꯦ, ꯑꯩꯅ ꯅꯪꯕꯨ ꯖꯣꯍꯥꯟ ꯀꯧꯒꯦꯀꯣ, ꯖꯣꯍꯥꯟ"꯫ ꯌꯨꯝꯊꯪꯅꯔꯤꯕ ꯖꯂꯦꯂꯥ ꯍꯣꯏ ꯃꯃꯥꯅꯗꯤ ꯍꯨꯏꯅꯥꯎꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯛꯈꯤꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡ ꯂꯣꯟꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯨꯏ ꯍꯥꯏꯕꯁꯤ ꯑꯃꯣꯠꯄꯅꯤ, ꯌꯨꯝꯁꯥ ꯑꯣꯏꯅ ꯂꯣꯏꯕ ꯃꯥꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯍꯨꯏꯅꯥꯎꯗꯨꯒꯤ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯊꯋꯥ ꯏꯁꯥ ꯁꯥꯕꯤꯗꯦ꯫ "ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯕꯨ ꯆꯪꯂꯛꯇ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯀꯥꯏꯒꯦ" ꯍꯥꯏꯅꯕꯨ ꯈꯨꯝꯂꯛꯈꯤ꯫ "ꯑꯗꯣ ꯃꯁꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯈꯩ ꯈꯣꯡꯕꯅꯦ ꯉꯪꯕꯅꯦ ꯇꯧꯔꯤꯁꯤꯗꯤ ꯇꯥꯕꯤꯗꯕ꯭ꯔꯣ"꯫ ꯃꯥꯁꯨ ꯉꯥꯡꯖꯩ, "ꯍꯦꯔꯥ, ꯌꯨꯝ ꯑꯅꯧꯕꯒ ꯑꯣꯏꯕꯅꯦ, ꯃꯃꯥ ꯀꯥꯏꯅꯔꯛꯄꯒꯤ ꯎꯅꯤꯡꯂꯛꯄꯒ ꯇꯧꯗꯨꯅ ꯄꯪꯈꯣꯡ ꯈꯣꯡꯖꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯃꯗꯨꯅ ꯃꯉꯣꯟꯗ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯂꯩꯇꯥꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯇ꯭ꯔꯦ"꯫ ꯃꯆꯥꯅꯨꯄꯤ ꯖꯂꯦꯂꯥꯗꯨ ꯍꯨꯏꯅꯥꯎꯗꯨꯒ ꯁꯣꯏꯗꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯌꯥꯏꯀꯣ ꯈꯟꯕꯗꯩ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯠꯆꯔꯛꯈꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯃꯆꯥꯅꯨꯄꯤ ꯖꯂꯦꯂꯥꯕꯨ ꯃꯩꯂꯤꯡꯒꯤ ꯌꯨꯝꯗ ꯆꯪꯍꯟꯗꯕ ꯍꯥꯏꯅ ꯂꯦꯞꯂꯦ꯫ "ꯀꯩꯗꯧꯕꯩ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ"? ꯖꯂꯦꯂꯥꯅ ꯃꯃꯥꯗ ꯍꯪꯉꯤ꯫ "ꯍꯨꯏꯅꯥꯎꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯃꯥꯒ ꯁꯥꯟꯅꯁꯨ ꯁꯥꯟꯅꯃꯤꯟꯅꯗꯅ", ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯁꯅꯥ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯅꯗꯤꯅꯦ ꯍꯨꯏ ꯍꯥꯏꯕꯁꯤ ꯁꯣꯛꯄ ꯐꯥꯎ ꯌꯥꯗꯦꯅꯦ", ꯑꯁꯨꯝꯅ ꯖꯂꯦꯂꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯕꯤ ꯖꯂꯦꯂꯥꯗꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯝꯅꯃꯛ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯩꯂꯤꯡ ꯍꯣꯏꯗ ꯂꯣꯟꯅ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗꯗꯤ ꯖꯂꯦꯂꯥꯗꯨ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯅꯔꯕꯤ ꯃꯃꯥꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯨ ꯇꯛꯂꯒ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ "ꯏ, ꯀꯔꯤ ꯇꯧꯔꯦ"? ꯏꯉꯛ ꯉꯛꯁꯤꯟꯅꯗꯨꯅ ꯍꯪꯉꯤ꯫ "ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯖꯣꯍꯥꯟꯅ ꯑꯩꯒꯤ ꯈꯨꯎꯗ ꯂꯦꯛꯂꯛꯏꯕ"꯫ ꯋꯥꯗꯨꯗ ꯃꯃꯥꯗꯨ ꯃꯩ ꯍꯧꯔꯦ꯫ "ꯑꯩꯅ ꯅꯪꯕꯨ ꯃꯩꯂꯤꯡ ꯍꯣꯏꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯦ"? "ꯑꯩ ꯂꯥꯜꯂꯦ ꯏꯃꯥ, ꯁꯥꯎꯕꯤꯔꯅꯨ, ꯈꯨꯎꯁꯦ ꯆꯥꯝꯁꯨ ꯆꯥꯝꯊꯣꯛꯂꯕꯅꯦ", ꯂꯦꯞꯈꯠꯇꯨꯅ ꯖꯂꯦꯂꯥꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯕꯨꯗꯤ ꯎꯔꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯩꯂꯤꯡ ꯍꯣꯏꯗ ꯆꯪꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯀꯣ"꯫ "ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯃꯥꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ"꯫ ꯇꯥꯂꯛꯇꯨꯗ ꯃꯩꯂꯤꯡ ꯆꯪꯂꯛꯇꯨꯅ, "ꯋꯥꯔꯧꯕꯤꯅꯨ, ꯖꯣꯍꯥꯟꯅ ꯖꯂꯦꯂꯥꯒ ꯁꯥꯟꯅꯅꯕ ꯍꯣꯠꯅꯖꯈꯤꯕꯇꯅꯤ", ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯖꯂꯦꯂꯥ ꯃꯃꯥꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯒꯠꯂꯦ꯫ "ꯍꯨꯏꯒ ꯁꯥꯟꯅꯕꯗꯨꯅꯤꯅꯦ, ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯅ ꯌꯥꯗꯦ. ꯍꯨꯏꯅ ꯁꯣꯛꯂꯛꯂꯕꯗꯤ ꯁꯣꯛꯂꯛꯄ ꯃꯐꯝꯗꯨ ꯏꯁꯤꯡꯒ ꯂꯩꯕꯥꯛꯀ ꯅꯩꯈꯥꯏꯔꯒ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯏꯁꯤꯡꯅ 3ꯔꯛ ꯆꯥꯝꯊꯣꯛꯀꯗꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ"꯫ "ꯑꯗꯣ ꯖꯣꯍꯥꯟꯗꯤ ꯃꯣꯠꯇꯦ, ꯁꯦꯡꯉꯤꯅ", ꯃꯩꯂꯤꯡꯅ ꯌꯦꯠꯆꯔꯛꯏ꯫ "ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕꯤ, ꯃꯥꯗꯤ ꯈꯤꯇꯪ ꯐꯥꯎ ꯃꯣꯠꯇꯕꯅꯤ, ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯅꯦ", ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯒ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯖꯣꯍꯥꯟꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯩꯂꯤꯡ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯥꯡꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯔꯤꯁꯤꯅꯤ"꯫ ꯖꯣꯍꯥꯟꯕꯨ ꯀꯟꯈꯠꯅꯕ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯩꯂꯤꯡ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯖꯂꯦꯂꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯃꯨꯠ ताꯅ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯖꯣꯍꯥꯟꯕꯨ ꯑꯃꯥꯡꯕ ꯑꯃꯣꯠꯄꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯍꯨꯏꯗꯨ ꯃꯃꯩ ꯊꯥꯡꯒꯠ ꯍꯔꯥꯎꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ꯫ "ꯏꯁ, ꯃꯥꯡꯉꯦ, ꯍꯨꯏꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ, ꯏꯃꯨꯡꯗ ꯆꯪꯍꯟꯒꯅꯨ", ꯖꯂꯦꯂꯥ ꯃꯃꯥꯅ ꯃꯈꯣꯏꯗꯕꯨ ꯁꯥꯎꯒꯠꯅ ꯂꯥꯎꯔꯛꯏ꯫ ꯋꯥꯉꯥꯡꯗꯨ ꯃꯩꯂꯤꯡꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯕꯨ ꯄꯥꯈꯠꯍꯜꯂꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯖꯣꯍꯥꯟꯁꯨ ꯏꯟꯅꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤꯡꯗꯨ ꯃꯃꯥꯗ ꯇꯝꯃꯤ꯫ ꯃꯩꯂꯤꯡꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯅ ꯍꯨꯏꯒ ꯁꯥꯟꯅꯕ ꯌꯥꯍꯟꯗꯦ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯪꯉꯤꯗꯅ"꯫
ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯖꯣꯍꯥꯟꯕꯨ ꯃꯥꯡꯉꯤ ꯃꯣꯠꯂꯤ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯂꯤꯁꯤꯗꯤ꯫ ꯃꯩꯂꯤꯡꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯥꯏꯖꯔꯛꯏ꯫ ꯃꯃꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯐꯅ ꯆꯩꯖꯔꯕꯁꯨ ꯖꯂꯦꯂꯥꯗꯤ ꯃꯩꯂꯤꯡ ꯍꯣꯏꯗ ꯆꯠꯄ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯕꯅ ꯍꯦꯟꯅ ꯂꯨꯝꯕꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯅꯗꯦ꯫ ꯃꯩꯂꯤꯡꯅ ꯖꯣꯍꯥꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯖꯂꯦꯂꯥꯅ ꯈꯪꯂꯦ꯫ ꯖꯣꯍꯥꯟꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯄꯣꯏꯅ ꯈꯣꯡꯒꯅꯤ, ꯍꯧꯗꯣꯡ ꯇꯥꯟꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯒꯤ ꯅꯨꯡꯊꯤꯜꯗꯅꯤ꯫ ꯃꯩꯂꯤꯡꯗꯨ ꯖꯂꯦꯂꯥ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯐꯝꯃꯤꯟꯅꯕꯒ ꯖꯣꯍꯥꯟ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯦ꯫ ꯖꯂꯦꯂꯥ ꯍꯣꯏꯒꯤ ꯌꯨꯝꯂꯩꯃ ꯍꯧꯗꯣꯡ ꯀꯣꯔꯦꯡꯁꯨ ꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯔꯤ꯫ ꯈꯪꯍꯧꯗꯅ ꯖꯣꯍꯥꯟꯅ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯒ ꯀꯣꯔꯦꯡ ꯇꯝꯅ ꯍꯣꯠꯆꯤꯟꯈꯤ꯫ ꯀꯣꯔꯦꯡꯗꯨ ꯊꯛꯀꯠꯅ ꯆꯣꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯖꯣꯍꯥꯟꯅ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ꯫ ꯏꯃꯨꯡꯗ ꯀꯣꯔꯦꯡꯅ ꯇꯦꯂꯤꯚꯤꯖꯟ ꯃꯊꯛꯇ ꯆꯣꯡꯈꯠꯄꯗ ꯃꯅꯥꯛꯇ ꯈꯤꯜꯂꯝꯕ ꯒꯝꯂꯥ ꯑꯃꯗ ꯊꯦꯡꯂꯨꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯀꯥꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯖꯂꯦꯂꯥ ꯃꯃꯥꯗꯨ ꯆꯦꯟꯊꯣꯔꯛꯄꯗ ꯎꯔꯤꯕꯗꯨ ꯊꯥꯖꯗꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥꯏꯄꯦꯝꯃ, ꯏꯃꯥꯏꯄꯦꯝꯃ! ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯒꯝꯂꯥꯁꯤꯗꯤ ꯀꯔꯤ ꯁꯥꯔꯦ? ꯖꯣꯍꯥꯟ ꯏꯃꯨꯡꯒꯤ ꯂꯝꯌꯥꯏꯗ ꯉꯪꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯗꯨ ꯎꯕꯗ ꯖꯂꯦꯂꯥ ꯃꯃꯥꯅ ꯃꯈꯣꯛ ꯁꯥꯡꯕ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯖꯣꯍꯥꯟꯕꯨ ꯀꯟꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯖꯣꯍꯥꯟꯗꯨ ꯆꯩꯅꯥ ꯈꯥꯡꯅ ꯀ꯭ꯋꯦꯡ ꯀ꯭ꯋꯦꯡ ꯈꯣꯡꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯩꯂꯤꯡ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯏꯔꯥꯆꯦꯟ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯁꯨ ꯖꯣꯍꯥꯟꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯏ꯫ ꯖꯂꯦꯂꯥꯗꯤ ꯏꯊꯛ ꯊꯛꯀꯠꯄꯗꯒꯤ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯦ꯫ ꯃꯃꯥ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯖꯣꯍꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯂꯤꯡꯒ ꯃꯍꯥꯛꯀ ꯁꯨꯛꯎꯟ ꯎꯅꯍꯜꯂꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯩꯂꯤꯡ ꯃꯄꯥꯅ ꯊꯕꯛꯇꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯩ꯫ ꯍꯤꯛ ꯍꯤꯛ ꯀꯞꯅ ꯃꯄꯥꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯛꯈꯤ꯫ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯇꯥꯟꯁꯤꯜꯂꯨꯔꯒ ꯒꯝꯂꯥꯁꯨ ꯀꯥꯏꯍꯜꯂꯕꯗꯤ ꯁꯥꯎꯕ ꯍꯥꯏꯁꯤ ꯉꯥꯏꯗꯅ, ꯃꯄꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯃꯩꯂꯤꯡ ꯃꯃꯥꯅ ꯍꯪꯂꯛꯏ꯫ ꯈꯪꯗꯦꯅꯦ, ꯃꯇꯝ ꯈꯔꯗꯤ ꯖꯂꯦꯂꯥꯒ ꯎꯅꯗꯕ ꯍꯥꯏꯁꯤ ꯉꯥꯏꯗꯅ, ꯃꯄꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯃꯩꯂꯤꯡꯗꯤ ꯊꯛꯀꯠꯂꯦ꯫ ꯃꯄꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯉꯛ ꯉꯛꯂꯦ꯫ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨꯒꯤ ꯆꯃꯝꯅꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯍꯤꯡꯗꯨ ꯖꯂꯦꯂꯥ ꯇꯨꯝꯕ ꯌꯥꯗꯦ꯫ ꯖꯣꯍꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒ ꯃꯩꯂꯤꯡꯒ ꯃꯇꯥ ꯁꯥꯟꯅꯕꯗꯨ ꯊꯨꯒꯥꯏꯕꯤꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯍꯨꯏ ꯑꯁꯤ ꯂꯣꯏꯔꯅꯨ ꯍꯥꯏꯔꯁꯤꯔ ꯑꯩꯕꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯃꯗꯨꯝꯅ ꯈꯛ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯃꯩꯂꯤꯡꯅ ꯃꯥꯒꯤ ꯍꯨꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯖꯂꯦꯂꯥꯅ ꯃꯩꯂꯤꯡꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯃꯔꯨꯞꯅ ꯖꯣꯍꯥꯟꯒ ꯀꯥꯏꯅꯕꯁꯨ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯖꯩ꯫ ꯃꯊꯪ ꯍꯞꯇꯥ ꯈꯔꯗꯤ ꯖꯣꯍꯥꯟ ꯑꯗꯨꯝ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯛꯅ ꯊꯣꯛꯄ ꯈꯨꯠꯈꯣꯡꯒꯤ ꯑꯍꯣꯡꯕ ꯈꯣꯟꯖꯦꯜ ꯅꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯧꯕꯗ ꯇꯞꯂꯞꯅ ꯐꯤ ꯐꯤ ꯀꯥꯝꯒꯅꯤ, ꯑꯗꯨꯗꯒꯤ ꯉꯪꯂꯒ ꯒꯧ ꯒꯧ ꯈꯣꯡꯂꯛꯀꯅꯤ, ꯑꯀꯣꯟꯕꯗꯅ ꯀꯞꯂꯛꯀꯅꯤ꯫ ꯃꯥꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯀꯤꯕꯒꯤ ꯈꯣꯟꯊꯥꯡ ꯑꯃ ꯂꯣꯏꯅꯔꯛꯀꯅꯤ꯫ ꯃꯩꯂꯤꯡꯅꯗꯤ ꯖꯣꯍꯥꯟꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯃꯄꯥꯅꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯇꯧꯔꯣꯏ ꯍꯥꯏꯅ ꯊꯦꯝꯕꯤ꯫ ꯑꯍꯤꯡ ꯑꯃꯗꯒꯤ ꯑꯃ ꯖꯣꯍꯥꯟꯅ ꯈꯣꯡꯕ ꯀꯞꯄ ꯆꯠꯊꯔꯤ꯫ ꯃꯗꯨꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯁꯥꯈꯤꯅꯥ ꯄꯤꯔꯛꯂꯤꯕꯅꯤ ꯈꯟꯅꯍꯟꯗꯨꯅ ꯂꯩꯇꯥꯅꯍꯟꯗ꯭ꯔꯦ꯫ ꯍꯨꯏꯗꯨꯒꯤ ꯈꯨꯈꯣꯡꯗꯨ ꯃꯁꯥꯃꯛ ꯅꯠꯇ꯭ꯔꯒ ꯃꯄꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯇꯣꯛꯉꯥ ꯑꯣꯏꯅ ꯉꯥꯡꯅꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯩꯂꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯃꯔꯛꯇꯨꯗ ꯃꯩꯂꯤꯡꯒ ꯖꯂꯦꯂꯥꯒ ꯎꯅꯗꯦ꯫ ꯁ꯭ꯀꯨꯜꯗ ꯁꯛ ꯎꯅꯔꯒꯁꯨ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯇꯣꯉꯥꯟꯅ ꯁ꯭ꯀꯨꯜ ꯀꯥꯅꯩ, ꯇꯣꯉꯥꯟꯅ ꯍꯜꯂꯛꯅꯩ꯫ ꯑꯀꯣꯟꯕꯗ ꯅꯣꯡꯃꯗꯤ ꯖꯂꯦꯂꯥꯅ ꯃꯇꯥꯔꯣꯏ ꯃꯩꯂꯤꯡꯗ ꯋꯥ ꯍꯥꯏꯔꯨꯅꯕ ꯂꯩꯖꯕꯤ ꯃꯊꯧꯅꯥ ꯐꯨꯗꯣꯛꯆꯩ꯫ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯅꯤꯡꯗ꯭ꯔꯕꯔꯥ? ꯃꯩꯂꯤꯡꯗ ꯍꯥꯏꯔꯨꯏ꯫ ꯃꯩꯂꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯕꯩ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ? ꯑꯗꯨꯕꯨ ꯅꯪ ꯑꯩ ꯎꯅꯕ ꯊꯤꯡꯂꯤꯕꯁꯤ ꯈꯪꯉꯤꯗꯅ? ꯖꯂꯦꯂꯥꯅ ꯈꯨꯝꯂꯛꯏ꯫ ꯄꯨꯝꯅꯃꯛꯁꯤ ꯖꯣꯍꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ? ꯃꯩꯂꯤꯡꯅ ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤ? ꯐꯔꯦ, ꯖꯂꯦꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯂꯤꯡꯅ ꯐꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯖꯂꯦꯂꯥꯅ ꯈꯨꯝꯂꯛꯏ꯫
ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯗ ꯅꯪ ꯁꯥꯎꯔꯣꯏꯀꯣ? ꯑꯗꯨꯕꯨꯗꯤ ꯁꯥꯎꯕꯤꯔꯣꯏꯗ, ꯑꯩꯈꯣꯏ ꯇꯤꯟꯅꯔꯤꯁꯤꯗꯤ ꯍꯥꯏꯅ ꯃꯩꯂꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯈꯟꯕꯗ ꯖꯣꯍꯥꯟꯗꯨ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯅ ꯐꯒꯅꯤ ꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯖꯂꯦꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯂꯤꯡꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕ? ꯑꯧ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯌꯥꯔꯅꯤ꯫ ꯃꯗꯨ ꯖꯣꯍꯥꯟꯅ ꯄꯥꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯃꯥꯗꯤ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯅꯤꯡꯕ ꯃꯐꯝꯗ ꯆꯦꯟꯖꯔꯛꯄꯗ ꯍꯩꯅꯖꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯡꯂꯛꯀꯅꯤ꯫ ꯖꯂꯦꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯒꯗꯧ ꯂꯩꯔꯕꯅꯤꯅ ꯃꯗꯨ ꯀꯌꯥꯝ ꯀꯥꯏꯒꯦ? ꯃꯩꯂꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯝ ꯇꯧꯕ ꯌꯥꯔꯣꯏꯗ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯍꯦꯟꯅ ꯁꯥꯎꯅꯔꯛꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯗꯨꯝ ꯌꯥꯏꯌꯦ꯫ ꯖꯂꯦꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ, ꯄꯪꯅꯨꯗ꯫ ꯃꯈꯣꯏꯅ ꯍꯥꯠꯄ ꯀꯩꯁꯨ ꯉꯝꯂꯣꯏꯌꯦ꯫ ꯇꯧꯕꯒꯤꯁꯨ ꯄꯨꯟꯕꯨ ꯄꯨꯜꯂꯕꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯛ ꯍꯩꯅꯖꯔꯛꯀꯗꯕꯅꯤ꯫ ꯈꯣꯡꯕꯒꯤ ꯋꯥꯗꯤ ꯄꯨꯟꯗ꯭ꯔꯤꯕꯁꯤꯗꯁꯨ ꯑꯗꯨꯝ ꯈꯣꯡꯗꯨꯅꯇ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯩꯂꯤꯡ ꯃꯤꯀꯨꯞ ꯈꯔ ꯈꯟꯖꯥꯟꯅꯩ꯫ ꯀꯣꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯒꯦ, ꯀꯝꯗꯧꯔꯒꯦ ꯌꯦꯡꯒꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯇꯧꯅ ꯈꯨꯠ ꯁꯝꯅꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯃꯤꯟꯅꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯃꯩꯂꯤꯡꯅ ꯖꯣꯍꯥꯟꯕꯨ ꯃꯥꯡꯒꯣꯜꯗ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯗꯨꯗꯩꯗꯤ ꯍꯨꯏꯗꯨ ꯂꯦꯞꯇꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯄꯥꯏꯖꯔꯕꯤ ꯃꯩꯂꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯖꯣꯍꯥꯟꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯌꯥꯡꯂꯦꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ, ꯀꯞꯀꯅꯨ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥꯃꯠꯇꯅꯁꯨ ꯅꯪꯕꯨ ꯁꯨꯝꯖꯤꯠꯅ ꯀꯟꯕꯤꯔꯔꯣꯏ, ꯑꯗꯨꯒ ꯖꯂꯦꯂꯥꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯇꯤꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯖꯩ꯫ ꯖꯣꯍꯥꯟꯁꯨ ꯃꯉꯛ ꯍꯥꯏꯗꯨꯅ ꯃꯩꯂꯤꯡꯒꯤ ꯃꯃꯥꯏꯗ ꯃꯔꯩꯅ ꯂꯦꯡꯂꯛꯏ꯫ ꯃꯥꯕꯨ ꯊꯦꯝꯂꯝꯕꯒ ꯈꯣꯡꯕ ꯑꯃꯨꯛ ꯍꯧꯔꯛꯄꯒ ꯀꯥꯟꯅꯗꯦ꯫ ꯈꯣꯟꯖꯦꯜꯗꯨꯝ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ꯫ ꯃꯗꯨꯗ ꯃꯩꯂꯤꯡꯅ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯟꯒꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯤꯡ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯩꯂꯤꯡꯅ ꯖꯣꯍꯥꯟꯕꯨ ꯁꯦꯟꯅꯕ ꯊꯣꯛꯂꯨꯕꯁꯤ 5ꯔꯛ ꯁꯨꯈ꯭ꯔꯕꯅꯤ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯃꯁꯥꯒ ꯆꯣꯛꯊꯕꯅꯦ, ꯑꯀꯣꯟꯕꯗꯗꯤ ꯖꯣꯍꯥꯟꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ leple꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯊꯥꯗꯣꯛꯄꯤꯔꯒꯦ, ꯑꯗꯨꯕꯨꯅꯦ, ꯅꯪ ꯀꯗꯥꯏꯗꯁꯨ ꯆꯠꯊꯣꯛꯂꯣꯏꯀꯣ? ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯎꯀꯣ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕꯒꯨꯝ ꯍꯨꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯉꯪꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯛꯈꯤ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯂꯥꯡꯒꯅꯨꯅꯦ, ꯑꯩ ꯊꯥꯗꯣꯛꯄꯤꯔꯒꯦꯁꯦ꯫ ꯑꯗꯣ ꯀꯣꯏꯆꯠꯇꯤ ꯆꯠꯂꯨꯅꯨꯀꯣ ꯍꯥꯏꯔꯗꯨꯅ ꯃꯩꯂꯤꯡꯅ ꯖꯣꯍꯥꯟꯕꯨ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯃꯩꯂꯤꯡꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯥꯡꯗꯨꯗ ꯖꯣꯍꯥꯟꯗꯨ ꯃꯥꯕꯨ ꯄꯨꯜꯂꯝꯕ ꯃꯐꯝꯗꯨꯗ ꯐꯝꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯔꯥꯞꯄꯗ ꯍꯪꯉꯣꯏꯁꯤꯡꯅ ꯒꯣ ꯒꯣ ꯈꯣꯡꯂꯤꯕꯒꯤ ꯃꯈꯣꯜ ꯈꯔ ꯅꯠꯇꯅ ꯑꯍꯤꯡꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯩꯂꯤꯡ ꯇꯞꯅ ꯇꯞꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯪꯗ ꯖꯂꯦꯂꯥꯒ ꯖꯣꯍꯥꯟꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯅꯥꯏꯗꯅ ꯆꯠꯃꯤꯟꯅꯔꯗꯨꯅ ꯂꯣꯛꯆꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯛꯆꯞꯇꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯌꯥꯝꯅ ꯂꯨꯁꯤꯟꯅ ꯁꯨꯛꯅ ꯃꯝꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯈꯪꯍꯧꯗꯅ ꯖꯣꯍꯥꯟꯗꯨ ꯃꯗꯨꯗꯒꯤ ꯅꯥꯟꯊꯈꯤꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯊꯛꯈꯠꯅ ꯂꯥꯎꯔꯗꯨꯅ ꯃꯩꯂꯤꯡ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯝꯂꯦ꯫ ꯖꯣꯍꯥꯟ ꯀꯗꯥꯏꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯠꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯖꯣꯍꯥꯟ ꯂꯩꯕꯒꯤ ꯁꯍꯨꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯩꯂꯤꯡꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤꯗ ꯀꯣꯏꯀꯧ ꯀꯧꯔꯨꯏ꯫ ꯖꯣꯍꯥꯟ, ꯖꯣꯍꯥꯟ ꯍꯥꯏꯅ꯫ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯇꯨꯛ ꯇꯨꯛꯊꯔꯗꯨꯅ ꯅꯨꯡꯕꯪꯅꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯅꯍꯥꯟꯈꯩ ꯖꯣꯍꯥꯟꯅ ꯍꯤꯞꯂꯝꯕ ꯖꯒꯥꯗꯨꯗ ꯇꯨꯃꯤꯟ ꯐꯝꯊꯔꯔꯒ ꯃꯊꯟꯇ ꯇꯨꯃꯤꯟꯅ मुरुम मुरुम ꯁꯣꯟꯖꯔꯛꯏ꯫ ꯑꯩꯅ ꯃꯥꯕꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯆꯦꯟꯈꯤꯔꯣꯏꯗꯕꯅꯤ꯫ ꯄꯨꯟꯕꯤꯈꯤꯕꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯌꯥꯖꯈꯤꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ ꯁꯅꯥ, ꯑꯇꯣꯞꯄ ꯍꯨꯏꯅꯥꯎ ꯑꯃ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯂꯒꯦ ꯍꯥꯏꯅ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯖꯣꯍꯥꯟꯒꯨꯝꯅ ꯐꯕꯗꯤ ꯐꯪꯂꯔꯣꯏ꯫ ꯑꯇꯣꯞꯄꯒ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯈꯤꯅꯤ꯫ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯏꯅ ꯃꯩꯂꯤꯡꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯃꯊꯪ ꯃꯊꯪ ꯇꯥꯅꯔꯛꯈꯤ꯫ ꯖꯂꯦꯂꯥꯗꯤ ꯍꯦꯛ ꯇꯥꯕꯒ ꯃꯇꯥꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯃꯩꯂꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯈꯤ꯫ ꯀꯞꯂꯅꯨ ꯃꯩꯂꯤꯡ, ꯖꯂꯦꯂꯥꯁꯨ ꯑꯋꯥꯕꯅ ꯊꯨꯝꯍꯜꯂꯛꯏ꯫ ꯃꯩꯂꯤꯡꯅ ꯑꯩ ꯈꯪꯉꯤ, ꯃꯥ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯁꯤꯗꯦ ꯍꯤꯡꯂꯤ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯁꯤ ꯍꯥꯏꯅ ꯖꯂꯦꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯈꯪꯉꯤꯅꯦ, ꯃꯥ ꯁꯤꯔꯦ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯪꯗ ꯃꯍꯥꯛ ꯁꯨꯛꯅ ꯃꯝꯂꯕ ꯂꯣꯛꯆꯞ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯖꯂꯦꯂꯥꯅ ꯑꯣꯟꯊꯣꯛꯄ, ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯊꯤꯔꯨꯁꯤ, ꯃꯥꯅ ꯉꯥ ꯍꯦꯛ ꯐꯥꯕ ꯈꯣꯡꯗꯨꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯥꯎꯔꯣꯝꯗ ꯊꯣꯔꯛꯃꯤꯟꯅꯩ꯫ ꯑꯌꯨꯛꯇꯨ ꯌꯥꯝꯅ ꯏꯪꯉꯤ, ꯅꯥꯄꯤ ꯃꯊꯛꯀꯤ ꯂꯤꯛꯂꯥꯁꯤꯡꯗꯨ ꯇꯔꯨꯞ ꯇꯔꯦꯡꯅ ꯂꯪꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯇꯞꯅ ꯂꯤꯈꯠꯂꯛꯂꯦ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯗꯤ ꯏꯀꯣꯝ ꯀꯣꯝꯂꯦ꯫ ꯃꯈꯣꯏꯅ ꯂꯝꯖꯥꯎꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯣꯡꯂꯝꯗꯨ ꯌꯧꯔꯛꯄꯗ ꯈꯣꯡꯒꯤ ꯏꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯎꯔꯤꯕꯒꯨꯝ ꯎꯔꯛꯏ꯫ ꯃꯩꯂꯤꯡꯒꯤ ꯃꯤꯍꯨꯟ ꯆꯦꯡꯒꯥꯟꯅꯔꯛꯏ꯫ ꯖꯂꯦꯂꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯈꯣꯡ ꯃꯄꯥꯟ ꯌꯧꯔꯛꯄꯗꯗꯤ ꯏꯁꯤꯡꯗ ꯇꯥꯎꯔꯝꯂꯤꯕꯗꯨ ꯖꯣꯍꯥꯟꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡ ꯊꯣꯛꯅ ꯊꯤꯟꯒꯥꯏ ꯈꯣꯠꯀꯥꯏꯕꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯃꯥꯕꯨ ꯑꯆꯦꯟꯕ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯖꯤꯟꯕꯤꯔꯒ ꯏꯁꯤꯡꯗ ꯊꯥꯗꯕꯤꯔꯝꯕ ꯃꯥꯜꯂꯤ꯫ ꯃꯩꯂꯤꯡ ꯋꯥꯟꯊꯒꯦ ꯇꯧꯏ꯫ ꯑꯌꯨꯛ ꯑꯊꯦꯡꯕꯗ ꯃꯇꯥꯔꯣꯏ ꯃꯩꯂꯤꯡꯅ ꯃꯌꯨꯝꯒꯤ ꯃꯅꯤꯡꯗ ꯖꯣꯍꯥꯟꯕꯨ ꯂꯩꯔꯣꯟ ꯆꯟꯕꯗꯨꯗ ꯖꯂꯦꯂꯥꯅ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯍꯥꯟꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯊꯥꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯩꯂꯤꯡꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯅꯣꯟꯊꯔꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯁꯣꯟꯖꯔꯛꯈꯤ꯫ ꯆꯤꯛꯅ ꯄꯣꯊꯥꯎꯀꯣ ꯅꯨꯡꯁꯤꯕ, ꯊꯥꯔꯤꯕ ꯎꯄꯥꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯅꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯍꯟꯒꯅꯤ꯫ ꯑꯩꯅ ꯃꯁꯤꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯅꯒꯅꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯨꯀꯣ, ꯑꯩꯅ ꯅꯪꯒꯤ ꯃꯪꯂꯦꯟ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯅꯥꯀꯟꯗ ꯅꯣꯟꯊꯔꯤꯕꯤ ꯖꯂꯦꯂꯥꯁꯨ ꯃꯇꯥꯔꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞꯃꯤꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯇꯞꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯩꯂꯤꯡ ꯍꯣꯏ ꯃꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯖꯂꯦꯂꯥ ꯃꯃꯥꯅ ꯊꯣꯡꯒꯥꯜ ꯆꯪꯈꯤꯕꯗꯨ ꯎꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯖꯂꯦꯂꯥꯗꯨ ꯃꯩꯂꯤꯡ ꯍꯣꯏꯒꯤꯗ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯁꯥꯎꯔꯒꯅꯤ ꯈꯟꯗꯨꯅ ꯀꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅ ꯃꯩꯂꯤꯡꯒꯤ ꯃꯔꯦꯡ ꯆꯨꯝꯗ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯣꯏꯖꯕ ꯁꯥ ꯑꯃ ꯁꯤꯈꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯛꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯍꯥꯛꯅ ꯍꯨꯏꯗꯨ ꯂꯣꯏꯔꯤꯉꯩꯗ ꯖꯂꯦꯂꯥꯕꯨ ꯅꯅꯥꯛꯇ ꯀꯩꯗꯧꯕꯒꯤ ꯆꯪꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯆꯥꯟꯅꯅ ꯇꯤꯟꯅꯔꯒꯅꯤ ꯅꯤꯡꯉꯤ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯍꯨꯏꯗꯨꯒꯤ ꯃꯍꯨꯠ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯟꯕ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤꯅꯦ, ꯅꯍꯥꯛꯅ ꯌꯨꯝꯗ ꯁꯨꯝ ꯂꯣꯏꯅꯅꯕ ꯑꯩꯍꯥꯛꯅ ꯄꯨꯔꯛꯄꯅꯤꯀꯣ ꯍꯥꯏꯔꯒ ꯖꯂꯦꯂꯥ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡ ꯃꯆꯥꯗꯨ ꯃꯩꯂꯤꯡꯗ ꯁꯤꯟꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯗꯣꯡ ꯃꯆꯥ ꯑꯉꯧꯕ ꯑꯄꯤꯁꯛ ꯑꯃꯅ ꯃꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯌꯥꯎꯔꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯎꯏ꯫ ꯍꯩꯃꯥ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯧꯗꯣꯡ ꯃꯆꯥꯅꯣ, ꯃꯩꯂꯤꯡꯅ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯉꯧꯁ꯭ꯔꯣꯛ ꯉꯧꯕ ꯃꯇꯨꯅ ꯌꯣꯝꯁꯤꯜꯂꯤꯕ ꯍꯧꯗꯣꯡ ꯃꯆꯥꯗꯨ ꯊꯥꯡꯒꯠꯂꯒ ꯃꯈꯖꯥꯏꯗ ꯅꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯖꯣꯍꯥꯟꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯀꯜꯂꯛꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯐꯪꯕꯁꯤꯗ ꯃꯥꯗꯨ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅꯗꯨꯝ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯄꯥꯝꯕꯤꯕꯨ ꯁꯦꯟꯅꯕꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ꯫ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠꯀꯤ ꯃꯃꯥꯏꯗꯨ ꯖꯂꯦꯂꯥ ꯃꯃꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ, ꯏꯃꯥ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯃꯥꯕꯨ ꯖꯣꯍꯥꯟꯒꯨꯝꯅ ꯂꯨꯅ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯒ ꯖꯂꯦꯂꯥꯕꯨꯅ ꯑꯩꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯔꯕꯤ ꯃꯔꯨꯞ ꯑꯣꯏꯖꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫